मोलोई कुकी विलेजदगी लांजेनखिबा कुकीसिंग हलक्तुना मसा मसागी मयुमदा लेरदे हाइबगे युम कयागी थोंग थोंगनाउ थुगाइख्रे पाव असि ngasi nungthil phongkhiba kanglaipak ki maira pawchedagi lokhotjabane mamang sahi 2023 gi May 3 dagi hauna Manipur da thokliba kanglup ani gi sathiraba lan asina Palel police ki manungchana leiba Moloi Kuki village da leiramba Kuki sing lan asina maram oiduna masa masagi mayum thadoktuna chanakhiba du hanagum amuk hanjilaktuna Lairadi haibadagi ngasi Kuki Defense Committee gi miyoi sing ni haina thajaba miyoi khutpu amana Kuki gi yum kaya gi thong amadi thongnau thugaiduna amangata thoankhre Kuki Defense Committee gi miyoi sing ni haiba miyoi yangkhairom makutta martun amadi atai nungthangna chingba kaya paiduna laklaga Moloi Kuki village ki mi leinadaba yum kaya gi thong amadi thongnau sing thugaiduna amangata thoankhe Kuki Defense Committee gi miyoi sing aduna Thong amadi thongnau kaya thugai khiba yum sing adugi yumbu sing gi maming mathang laukthokhe pawasin hai Kuki gi yum sing thugai bagi thabak chathagi base Kuki Defense Force Committee ni haidi basigi maikaidagi mafam asida amugana lanjena khiba Kuki sing masa masagi yumda hanjinaduna leiro law haina khangankhe adubu yum thadoktuna lanjena khiba Kuki sing aduna ngasi fawba halaktuna masa masagi yumda leitaba sida asawba phongdoktuna Yum kaya gi thong amadi thongnau thugaiduna amangata thogan khibani haire